Tabiriba madimiting tabiriba sungbu ahan ba magtada ikai khumnajari. Ngasi amuk pumnamakkidamak sem saduna pujarakliba film asigi maming Teenage Mutant Ninja Turtles hariba film asigi anisuba part ni. Film asi 2016 gi June 10 da release tawki. Film asi science fiction amasung action the based tawa film amani. Film asigi ahan ba part loikiba adudagi anisuba part asi wari makha satharakpani. Hariba anisuba part ki video asi gyan tananabagidamagta ahanba part ki thagatchakiba video adu hana miteng tabiraba matungda anisuba part ki video asi amuk miteng tabiyo. Fare adudi mayam yamna koithoktana film gi wari paringda lakchage. Film asi horakpada Ninja Turtle mari adu stadium amagi mathakta leirame. Malemgi mafam khudingmakta gang leader adu hatkre haiduna paw singda sandoklame. Hariba gang leader adu April gi co-worker aduna hatpani hainasu news adu da harami. Maramasina Ninja Turtles sing aduna yamna sauninglami. Co-worker adugi interview lauringaida Ninja Turtles sing aduna sauraduna disturb tawrami. Tanja aduda April na Ninja Turtles sing aduda call tawruktuna hari. Ay station amadale. Mafamasida gang sing adugi mi mali amalere. Ay namabu kupna sena aduna leire. April gi pau adu taraga Ninja Turtle aduna nahak aikoi gi mateng pamra. April na oh sorry aina khoi gi mateng pamde. Aina pau ase sum tamlakpani. Ai gi gari yauri. Scan tawduna misak asi hana khangdoke. Ninja Turtle na amuk hari. Gari aduna scan tawga harabadi. Misak aduga fit ahumdagi hena lapnarabadi yaroi. Maram asidagi April na call adu thamkhraba matungda misak adugi manakta sangsinduna wari ngahak sanarami. Aduga misak adugi phone number laurami. April na misak adugi data pumnamak gari adugi mateng na collect tawrami. Mathangi sinda Halloween gi festival tawbagi ulai. Halloween party aduda Ninja Turtles sing yamna nungaina yengduna leirami. Tanja aduda April na Ninja Turtle da phone tawraklaga mahak na hari. Data collect tawrakpa adu masa mathanta delete mathang tawri. Haujiksu gang leader adu sidri hingli mahak jail amada fajinduna leiri. Gang gi misak ama lakliba si mahaki pandam amagi lakpani. Ngasi gang leader adu jail adu dagi lauthoktuna atopa jail amada pugadawri. Tanja aduda misak asina security sing aduda attack tawraga makhoi leader adu pukhinaba haiduna laklibani. Maram asina aikhoina mahaki plan asi mai pakhanba yade. Asumna hairaba matungda mathangi sinda security singna gang leader adu jail dagi puthoraklami. Ninja Turtles sing aduna makhoi gi master gi manakta chatuna paw asi tami. Paw asi taraga master na hari. Nakhoi madugi damakta kari amata wakan hantaba tawguno. Aikhoida power lay. Aina nakhoibo jetna thajai. Nakhoina mai soidana pakani. Ninja Turtles sing aduna makhoi gi gari adu ready tawduna gang leader puri balambi aduda lai. Security singna gang leader adu puduna chatlingaida gang adu gi miyoi kaya bike thawduna laklaga attack tawduna makhoi gi leader adu kannana bu honarami. Ninja Turtles sing aduna makhoi gi plan adu hana khangbana gang gi miyoi sing aduda attack tawduna gang leader adu makhoina lauthokpa ngamlamde. Thawdok asi atopa gang gi misak April ga unakhiba aduna camera da yenglami. Aduga Turtles sing adu hana halo haina order tawrami. Bike thoba gang gi miyoi sing aduna Ninja Turtle gi gari aduda attack tawri. Asumna funaringai tanja aduda helicopter amalai. Aduga gang leader adu kannana ba tawrami. Gari aduda yaurukpa jail da leiba miyoi sing aduna security sing aduda attack tawduna gang leader adu chain crow haina mateng pangduna helicopter aduda yanduna gari dagi thokhalami. Ninja Turtle amana madu uraga gang leader aduda aim tawduna attack tawrakpada gang leader adu angakpa mawongda mafam adudagi mangki. Kana amata khanglamde mataw adu karamna oikhibano haiba. Mathangi sinda gang leader adu robotic creature amagi manakta ulai. Gang leader aduna mateng pangbinaba haibada creature aduna hari. Aina nangi mateng soidana pangani. Adubo nangna aigi thabak ama hana tawba tangai fade. Hairiba thabak adudi aigi machine ama lei. Hairiba machine adu malengi mafam ahumda tongan tadun leikre. Madu nahakna chatlaga thirau. Nahakna tongan tadun leiriba saruk sing adu mafam asida purakadabani. Nahakna karigumba aina hairiba thabak singamlabadi aina nangi mateng soidana pangani. Asumna creature aduna gang leader aduda khulai amasu mateng oinana bahaiduna sinarami. Atopa sen amada police officer ama ulai. Mahakna security sing aduda gang leader adu nanthokhanki haiduna yamna saurami. Amasung makhoibu matam kharagi oina thabak adudagi tanthokki.
security adu mafam adudagi yamna sauna gari thodun chatki mathangi sinda gang leader aduna security gari dagi chenbada mateng panglakhiba criminal ani adugi manakta laklaga nakoi ani gi fighting skill yamna fajai nakoi egi gang da yawningra asumna hangbada criminal ani aduna khudakta gang leader gi wa adu yarami mathangi sinda ninja turtle sing adu yamna nungaitana makoi gi master gi manakta laklaga asumna hari master aikhoi bu ngakpiyo aikhoi na gang leader adu phaba ngamahudre wahi asi targa master na amuk hari kari amata khalurano nakhoi masel kaidonungda tongan tagno asumna nakhoi pun mayok narabade aroibada soidana mai pakani atopa sen amada police aduna wine shop amada laktuna shop mapu aduda criminal ani laklamba adu kadaino haina hangbada shop mapu aduna haiduk lamte maram asidagi police aduna yamna sauruduna shop aduda thugai yaikhai tawrami madu uraga shop mapu aduna GPS tracker ama pirak laghari masina track tawraga nakhoi location adu thiruro masigi atopada ai amata khangde asumna hari April na data collect tawkiba misak adugi manakta laklami misak adu live monitoring tawduna leirami gang leader aduna robotic creature na pirakpa khulai adu pirami khulai adugi matengdagi criminal ani adu kausinduna angakpa creature amamam onthokhalami maramdi makhoi yamna powerful oiduna malem asi makhoi gi control da lainana bahaiduna makhoi na malem asi leikha tahanduna makhoi gi makhada lainana bahaiduna plan tawrami makhoi na tawriba sing adu April na lumduna yengi maram asidagi April na makhoi gi plan adu fail oinana bahaiduna tawringaida gang sing aduna farami aduga April bo hatke tawringaida mafam aduda police aduna location track tawduna yausillaklami police aduna April bu kalami ngai hak leiraga mafam aduda ninja turtle sing adusu yaurai police aduna ninja turtle sing adu uraga yamna kirami maduda April na kari mata khangano makhoi asi aigi maruk maktani asumna hairi atopa sen amada gang leader aduna makhoi na aikoi gi tung inarakliba sikargino aikoi bu tongan thamdriba si makhoi gi kari pandamgino asumna haiduna wakhal yamna warami ninja turtle amana antidote ama sarami mahakna antidote adu masagi makutta khara tahanduna ninja turtle amada yenghalami maduda mahaki makut adu mi amagi makut adumna olaklami madu uraga atopa ninja turtle aduna antidote asigi matangda kana amatada haidukanu hairarami gang leader aduna mahaki miyusinga loinana malemgi mafam amadagi robotic creature na hairakpa machine gi saruk ama fangduna puraklami gang leader adu yamna haraurami makoina atopa mafam amada amuk ani suba machine gi saruk adu lawba chatnanaba sem sarami mathangi senda ninja turtle sing aduna khanglami madudi museum dagi liquid ama mangkhre haiba liquid adugi matengdagi malemgi mafam amadagi mafam amada chatpa ngamnami amasung maduna maram oiraga malemda akaiba kayasu thoganba yarami ninja turtle amasung April na police aduda nahak na aikhoibo police headquarter da puduna chalo mafam aduda purple liquid amalai madu aikhoina puraklabadi malemda khudong thiba kaya asidagi ngakthokpa ngamgani asumna hairami asumna makhoi police headquarter aduda laktuna yawraklami makhoi na hairiba purple liquid adu lawraba matungda mafam aduda police sing laklaga police aduga April ga farami ninja turtle sing adudi mafam adudagi tholaktuna GPS tracker adugi matengdagi gang leader adugi location track tawduna khanglami asomdana gang leader aduna robotic creature adugi machine gi saruk pumnamak fanglami ninja turtle sing aduna track tawduna lakpada plane manakta yoksilaklami plane aduda gang leader amadi criminal ani aduga punna yaurami ninja turtle sing aduna paitharaktuna plane aduda tasilaklami aduga makhoi yamna sathina funarami maram asidagi plane adu crash tawduna makhada taraklami ninja turtle sing aduna robotic creature gi machine adugi saruk amata oirabasu makhoi gi makhut channanaba hotnarami maramdi machine adugi saruk ahum adu punna phangkhrabadi malem asi amang ata kaya thoklani haiduna makha adudasu makhoina lepa leitana funarami turtle ninja singna fight adu ngamlaroi haiduna wakhal hantharami April na interrogation office tagi phone ama loan lauraga magi co-worker aduda call tawduna mateng pangbina bahairami co-worker aduna April na hairakpa adumna ninja turtle sing adu guide tawrami atopa sen amadana gang gi misak aduna purple liquid adu fanglami
liquid adugi matengna makhoi mafam amadagi atopa mafam amada chatpa ngamlami makoina purple liquid adu sizinaba horakpada atiya adu pummam mamsinki madu uraga miyam pumnuma kinarami ninja turtle sing adu mafam aduda yausilaklami aduga makhoi punna koisinduna makhoigi master na haikiba wafam nakoina amato oina leminarabadi mai soidana pakani haikiba adu ningsinglaklami aduga makhoi wakal waramba adu faraki gengi mising aduna purple liquid ki matengdagi portal ama hangnana bahaiduna thaurang tawrami portal adugi matengdagi gang leader adu atopa mafam amada haibadi atopa planet amada chatnaba tawringaida ninja turtle April amasung co-worker aduna portal adu thingnana bahonarami nakan amadana police aduna criminal ani adu distract tawduna atopa mafam amada puthoklami asumna police aduga criminal ani aduga manungda funaduna leiringaida mapanda ninja turtle sing aduga robotic creature aduga su funarami police aduna portal adu thugairami maram asidagi pumnamak normal oiraklami madu uraga ninja turtle sing adu yamna harauduna dance tawrami mathangi sinda April na mayamda pau tamami amasung mahak wakal yamna nungai jarami nakan amadana ninja turtle sing aduda police singna thogdok adugi credit pumnamak pirami haibadi turtle sing aduna gang leader amadi fataba pumnamak adu maithiba piduna mafam asi kanbani haiduna maram asidagi turtle sing aduda mafam adugi so sinarami mafam adu makhoina protect tawduna thamnanabagi dama miyamna ninja turtle sing da thajaba adu uraga makhoina yamna haraujarami office ki nupi aduna hari nakhoina aikhoige punna leiba pamlabadi nakhoisu mafam asida aikhoige punna leiba yagani wahi asi taraga makhoi masel yengsinnaduna harauna noklaga khumlai aikhoigi mafam aduda adum nungaina leijage kanadasu ayetpa pidana asumna matang asida film asigi aroiba saruk oiki mathangi nungairwa film amada mayam punna amuk hanna thengnaminasi ngasigi oinadi pumna makpu ikai khumna jarga matang asida tension jari